ngasi nungdan phongkiba kangleipa ki mairagi pause dagi maroiba paw khara khangatcheraga miyamda khudo tamjage Kuki terrorist singna jiribamda police na ka checkpoint maitharam lei lengang popi OP da nongmei kapsilakhre lan thok liva jiribamda chingkuki narco terrorist singna makhata na leptana nongmei kapsinduna landabagi thabak chatharakle nga numidang pung mapalam tawada jiribam police station nagi kilometer 3 rom chatlaga Gulathondagi khara haigatlaga leiba phaiton police na ka checkpoint asi Kuki terrorist singna mai thadna mangalam le haire pause asina phangba paw asina hairibade mai tharamba aduda naka police checkpoint asigi saru ayamba mai chakre mai tharambagi paw phangbadigi jiribam police ki command team ama mapham aduda changsingke yamna ngak libade mai chapham aduda Assam Rifles ki kangwa amasu leiramke command team adu mapham aduda yausilakpa matamda AR gi kangu adu site holaga mai kana bathabak chathaba horakpada Kuki militants singna singthak namai rang khara su kaptharak ke haire Kuki terrorist singna namai kaptharak leva phaitol gi singki saru aduda kuntra humdoi suba Assam Rifles ki camp amasu lei makhoi leina Kuki terrorist singna namai kaptharak keba adu angapa amo oike adubu namai kaptharak pa aduda aso apanyau khidei mapham aduda mai kanaba lakpa fire tender ge tanki da Nongmei marukha panduna akaya atoi thoan ke jiribam police ki DCO singna tonglakfa pore proof ki gari adu su nongmei maru tare rompan ke masugi matunga nongmei kaptharak liva Kuki terrorist sing adu kamanu kanguna khut handuna nongmei kapadage makhata nongmei kablak khidrai pawashin hai thaudo asi thokraba matungda ngara numidang pung 10 makharom tabada jiribam gi lengang popi de leiba police outpost da Kuki militants singa nongmei na kapsinuna attack toroke Maduda su police ki kanguna matam chana khut handuna nongmai kaptuna Kuki terrorist sing adu mapham aduda gi takthokpa ngamkhe makhata na numidangda nongmai kablak khidre haire Manipur da Ministry of Home Affairs na Central Armed Police Force campaign yangkai thamna bagi mapham lepthokre sahi ama helaklava Manipur da thokliva lan ase laksinavani hadina center gi Home Ministry na state asida deploy tawriba Central Armed Police Force CAPF company yangkai ge personnel sing thamnaba mapham laptop kana makhoi ge laifam sanaba lupa crore yangkai ga 3 lakh 8 lising mauk dragani pan subna nifugot tari changna semgat na bathawa pakhat paukre CAPF company yangkai ge personnel sing adu Thaljong Kamjong amasung Chandran district sing yaudana Imphal East Imphal West Thawal Bisnupur Kaksing Tengnopal None Tamenglong Jiribam Churchampur Urukul Senapati amasung Kampopi ki tonga ba mapham singda thamgani haire CAPF ki personnel sing laigadaba mapham sing adude Imphal East district ki oina Gwaltabi Kaithemambi outpost Sanung Laitang Popi Sadu Lampak Nungsum Awang Laikai amasung Dolai Thabi Tengnopal district ki oina Masin police station More PS ki makhada leiba SDC complex amasung Saitomne Kaksing district ki oina Pale PS campus Kongnang Leisabi Village Sugunu Mamang Laikai Gilabo Cherong Ningthem Hidden amasung Cherong Awang Laikai ni Thawa district ki oina Nongpok Sengmai PS Hairo Kampopi district ki oina Cycle PS Kangsu PS ki Bethel Kharam Baifai amasung Gampigai ni None district ki oina Jokjang Tek amasung Rengpang police outpost laigani Bisnupur district ta CAPF ki company amamam Tangleng Chingya Lampak Uyungkong Silviculture Farm Thungkong Lok Waroi Sing BDF outpost Lengang Tabi BDF outpost amasung Torbung area development ground laigani Tamenglong district na Kaimai amasung Ol Kaifundai da laigani Jiribam district kina Sotobektra amasung Borobektra da laigani Senapati district ki oina Maram Kunau amasung Tafauda company amamam laigani Churchampur district ki oina Reserve Rhine District Headquarter Sangai Kok PS Singhat PS Bihang PS amasung Tubung da laigani Imphal West District ki oina masing yamna Kaithemambi DFB Resort Kanangban Part 2 Kangsup Jingkong Phayeng Jing Laikai Kagtru Singjam Chirang Kongnang Popi Kanglatombi Sanchipur amasung Luang Sagol amasung Phayeng Khulgi Mayok Navada laiba Sengmai Tural Mapal da company amamam laigani Apumba company yangkai gi laifam chafam singgi infrastructure sing prefabricated material sing na semgatkani company amamam da lupa crore 5 lakh 8 hembagi sangda company yangkai gi apunba
lupa crore yankaiga taruk lakh tare lising maudraga nipanga sumna nifuga tare changna semgakadabani panba yabadi tha asigi tang taraga tare ta Home Minister Amit Shah na chair lauduna New Delhi da pangthokkiba security review mifamda mathau tarabadi Manipur da ahemba security force hajingani haikiba laikhre amaramda Manipur gi mafam kiyada central force sing thamjilakpagi thawongbu yaningdaba phongdokkuna miyamna khongjang sing changsinba leiribani ka hena savadagi hasda lai khurumba lakpa miyoi changwaga yankai sikhre Sirsi gi yankai gi mathakta savadagi Saudi Arabia gi hasda lai khurumba lakpa sing haujik fawada puna laikhidaba migi masing changwaga yankai leukhre hasda lai khurumba lakhiba Egypt macha chahumga kun laikhidre Jordan gi diplomatic source ki matung ina hasda lai khurumba lakhiba Jordan macha humpu laikhidre sibagi masing hengalakpa yana leire hairi hasda lai khurumba gi kangun ayuk amadi nungthilgi matamda ayambana nungsa marakta lai khurumba chatnai Muslim laining chapasingna amuktang oirabasu Mecca da chattuna lai khurumba gi chatnabi lai khurumba gi matam ase ayambana kalen thada taba maramna cheksin thorang kaya lakholabasu kai hena saba amadi mi chimbana maram oiraga mi chibagi thawdo adumak thokle hari Kangpokpida Kuki singna tata truck ama mai thadokre passenger puba winger ama mai thanaba honabada police na kalhaure Kangpokpi phawgna National Highway da maitegi gari sing chatpada khudong thiningai oire Kangpokpi police station dagi irap laptuna leiba Thomas Crown manakta naha numidang Kuki singna CRPF sing puba maitegi bus ama mai thakraba matung ngara numidang su maitegi tata truck ama mai thakre winger ama na mai thanaba honarakpada police ki kanguna kalhaure Miyam gi irang laksinaba honabada police na Nongmei round kharab rank fire tawkhre haire thawdo asigi matangda pause asina phangba pawgi matung inade ngara numidang pung 12 rom taba matamda Kangpokpi town amade changubung ani gi marakta leiba Alex Famanakta Dimapur tamnat lakhiba ahamba tata truck registration number ML 01AE 7895 Kuki singna Kangpokpi police station manakta khambaga loina gari gi RC book check tauke maduda maitegi mingda leiba gari ne haiba khangbadage gari adu mai thakibani haire thawdo aduga ikan kanadana passenger puduna lakhiba tata winger amasu Kuki singna khamlaga mai thana ba honarakpadage police ki kanguna kanke thawdo tofamda Kangpokpi police kunithoi shuba Assam Rifles amade CRPF sing changsilakpaga lojina miyam gi irang adu laksina ba honake maduda police ki kanguna nongmai round khara kapthokhibaga lojina Fire service kangu lakna mai chakleba tata truck adu mai muthaki haide thawdo aduga mai lejina Kangpokpi police na case ama lakhatle haide tonga ba Kuki gi body sing mifam pangthoktuna NI 37 da counter broke khongjang changsin ba hokre jiribam tamenglo amade nonai district ka lariba Kuki gi tonga ba body sing gi oiba mifam pangthokhi baga lojina ngasi dagi jiribam ga tainaba tamenglo district ki tabung yaw no mafam kya da Kuki sing na counter economic broke changsin ba hokre Security force ki kanguna khongjang ado handokna ba hairubada Kuki nupi singa mungnakhre Kuki MP jiribam tamenglo amade none Kuki Chief Association Tauksem Brok Kuki MP Women Wing jiribam Tamelong amade none amasung Kuki Student Organization jiribam amasung Tamelong gi oiba mifam pangthokhibaga lojana National Highway 37 Imphal jiribam lambi paringda Counter Economy Broke changsinaba phir blaukhibani haire Powersin hai Jiribam District Administration ga yanakhiba wafam sing thabak to onthoroktabadagi khongjang adu changsingkhibani hauji Kuki body sing na talibada vi sing jiribam town da maitei singna economic blockade chathariba asi khudakta handokadabani tha asigi tarukta jiribam gi dibong da lariba benung dagi fadna pokhiba althiam mungchai ni pho apopo laikhidraba luai gi chapjaba maram khangangadabani hatkiba oirakasu asi bhagsang sinakadabani Jirigi akoibada laiba maite maintenance sing amadi arambai tingkol sing lathokadabani hana dabi taure Kuki nupi sing lambi thatuna police amade CRPF sing changan khidrei ngarang numidang jiribam da police na ka checkpoint Kuki maintenance sing na mai tharamba amade lengang Popi police outpost na mai caption na attack chathakraba matungda Phaitun area da Tamilo police ki team amaloina CRPF ki kangu ngase ayu changsinaba honabada Kuki nupi sing tholakuna lambi da thatuna thamkrei Kuki nupi singna police amade CRPF ki personnel sing adu mafam aduda changsim bayar haiduna lambi da thauri tingduna thatuna thamke police amade CRPF ki maikei degi lambi tingliba adu thadoknaba
Hanna hanna haiba matamda police sing aduna mafam aduda changba sungya yaro haiduna thattuna thamki.